Ngasi leibak pokpa numit ingeni tarukni panba Julai tang ama sok lisingani kun mangagi Wail katida nungthal ki jafong Wail kati ki editorial kalamda kari yauri bagi haibadu mayam umtang yingminasi editorial kalam si matang kudimakta matamda aba amasung attention pibagi jang siyam wale adugo masidi yauri ba points sing asi topic sing asi sukmatik achumba adugo direct impact over puknakta oy na mayam da share tawjabane Manipurgi resource semgatpagi tangai fadaba senmitlon fagatnaba tangai fadaba mateng phangnaba lambi thisi Manipurna India gi phibanungda tindringai maning makha tamba lebak ama oringai dari aikhoigi senmitlon gi phimam asi isana semjarami lambi thong semba ana laingi thabak thoram singdagi horaga tangai fadaba punamak changba senpham ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯩ ꯃꯇꯝꯗꯨꯗꯗꯤ ꯂꯩꯔꯒ ꯆꯥꯕ ꯂꯩꯇ꯭ꯔꯒ ꯆꯔꯥ ꯍꯦꯟꯕꯒꯤ ꯃꯑꯣꯡꯗ ꯆꯂꯥꯏꯔꯝꯃꯤ ꯑꯐꯕ ꯂꯝꯕꯤ ꯑꯃꯁꯨꯡ ꯑꯐꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯂꯩꯔꯝꯗꯦ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯐꯪꯕ ꯃꯤꯑꯣꯏ ꯈꯔꯈꯛꯅ ꯆꯥꯎꯈꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯈꯪꯂꯒꯁꯨ ꯑꯌꯥꯝꯕ ꯃꯤꯌꯥꯝꯗꯤ ꯆꯥꯎꯈꯠꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯂꯝꯗꯦ ꯃꯇꯝꯗꯨꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯆꯥꯎꯈꯠꯂꯕ ꯃꯐꯝꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯀꯔꯝꯅ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕ ꯈꯪꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯤ ꯑꯌꯥꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯇꯥꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯇꯝꯂꯝꯂꯕꯗꯤ ꯍꯥꯏꯅ ꯏꯟꯁꯤꯜꯂꯒ ꯂꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯇꯝꯗꯨꯗꯤ ꯆꯥꯛꯀ ꯏꯟꯁꯥꯡꯒ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅ ꯄꯥꯟꯕ ꯑꯣꯏꯅ ꯂꯩꯅꯔꯝꯃꯤ ꯑꯉꯥꯡꯁꯤꯡꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯔꯝꯗꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯦꯜ ꯁꯥꯟꯅ ꯈꯣꯠꯅꯕ ꯅꯠꯇ꯭ꯔꯒ ꯀꯜꯆꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯈꯔꯈꯛ ꯃꯍꯩ ꯇꯝꯕ ꯅꯠꯇꯅ ꯑꯌꯥꯝꯕꯗꯤ ꯇꯧꯅꯔꯝꯗꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯅꯔꯨꯕꯁꯤꯡ ꯍꯟꯅꯔꯒ ꯃꯇꯨꯡꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯒꯤ ꯏꯍꯧ ꯑꯃ ꯂꯥꯛꯈꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯃꯅꯤꯄꯨꯔꯁꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯣꯏꯅ ꯂꯧꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯕꯐꯔ ꯖꯣꯟ ꯑꯣꯏꯅ ꯊꯝꯕ ꯁ꯭ꯇꯦꯠ ꯑꯃꯒꯨꯝꯅ ꯂꯧꯔꯝꯃꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯝꯕꯤ ꯁꯦꯝꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯐꯥꯎꯕꯗꯁꯨ ꯆꯍꯤ 5ꯒꯤ ꯁꯦꯜ ꯊꯨꯝ ꯊꯧꯔꯥꯡꯗ ꯃꯅꯤꯄꯨꯔ ꯊꯣꯏꯕꯤꯔꯝꯗꯦ ꯃꯃꯤꯡ ꯈꯛꯀꯤ ꯁꯦꯟꯐꯝ ꯈꯔꯈꯛ ꯍꯥꯞꯄ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃ ꯆꯥꯎꯈꯠꯅꯕ ꯁꯦꯝꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯃꯇꯝꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯑꯃꯠꯇꯅ ꯈꯜꯂꯛꯈꯤꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯜ ꯇꯥꯡꯗꯕ ꯌꯥꯗꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯜ ꯊꯥꯗꯔꯛꯇ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤ ꯃꯄꯥꯡꯒꯜ ꯐꯔꯕ ꯀꯩ ꯑꯃ ꯀꯩꯁꯨꯝꯁꯪꯗꯒꯤ ꯌꯣꯛꯂꯒ ꯅꯨꯡꯇꯤꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯔꯒ ꯄꯤꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯅꯊꯪꯗ ꯁꯥꯔꯪꯗꯒꯤ ꯊꯥꯗꯣꯛꯂꯛꯂꯒ ꯖꯪꯒꯜꯗ ꯆꯠꯄꯗ ꯃꯍꯥꯛ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕꯗꯧꯅ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡ ꯏꯟꯗꯤꯌꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏꯗꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯍꯜꯂꯤ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯉꯩꯗ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯦ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯥꯡꯖꯤꯜ ꯊꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯊꯧꯗꯥꯡ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯀꯤ ꯈꯨꯠꯇ ꯂꯩ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯏꯅꯗꯒꯤ ꯅꯤꯔꯒ ꯆꯥꯔꯛꯄꯒꯤ ꯀꯜꯆꯔꯗꯨ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯒ ꯂꯩꯔꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯍꯧꯔꯛꯂꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯈꯤꯕꯒꯤ ꯐꯤꯕꯝꯅꯤ ꯍꯧꯈꯤꯕ ꯆꯍꯤ 50ꯔꯣꯝꯁꯤꯗ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯆꯅꯕ ꯆꯨꯅꯕ ꯃꯈꯜꯒꯤ ꯁꯦꯟꯐꯝ ꯑꯃꯠꯇ ꯏꯟꯗꯤꯌꯥꯅ ꯊꯥꯗꯗꯦ ꯍꯥꯟꯅꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯦꯒꯣꯔꯤ ꯁ꯭ꯇꯦꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯁꯨ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯑꯁꯨꯝ ꯅꯤꯔꯒ ꯈꯜꯂꯒꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯁꯦꯝꯒꯠꯇꯕ ꯌꯥꯗꯦ ꯀꯝꯗꯧꯅ ꯏꯁꯥꯒꯤ ꯔꯤꯁꯣꯔꯁ ꯁꯦꯝꯒꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯁꯤꯡꯒꯥꯄꯨꯔꯅ ꯃꯤꯒꯤ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯛꯈꯤꯕ ꯃꯇꯝ ꯑꯃꯗ ꯃꯂꯦꯁꯤꯌꯥꯗ ꯇꯤꯟꯖꯒꯦ ꯍꯥꯏꯅ ꯋꯥꯅꯣꯝꯈꯤꯕ ꯑꯃꯁꯨꯡ ꯀꯥꯏꯅꯊꯪꯗ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯨꯆꯤꯡꯕ ꯑꯃꯈꯛꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯒ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯁꯦꯝꯒꯠꯄ ꯉꯝꯒꯗꯕ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯋꯥꯕ ꯅꯪꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯨꯆꯤꯡꯕ ꯈꯟꯕ ꯁꯣꯏꯕꯗꯒꯤꯅꯤ ꯀꯔꯤꯃꯠꯇ ꯔꯤꯁꯣꯔꯁ ꯂꯩꯇꯕ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃ ꯃꯁꯥꯒꯤ ꯔꯤꯁꯣꯔꯁ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯔꯤ
ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯃꯁꯥꯒꯤ ꯄꯣꯠꯊꯣꯛ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯁꯨ ꯒꯥꯔꯤ ꯁꯥꯕ ꯈꯛꯇꯅ ꯂꯩꯕꯥꯛꯇꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯍꯟꯕ ꯉꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕ, ꯃꯔꯝꯕꯨ ꯈꯪꯂꯕ, ꯄꯨꯛꯆꯦꯜꯕꯨ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯋꯥꯠꯇꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕꯁꯤꯡꯅꯁꯨ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯀꯥꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯁ꯭ꯋꯥꯏꯗ ꯑꯁꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯒ ꯃꯤꯅꯤꯁꯇꯔ ꯐꯝꯃꯨꯅꯕꯅ ꯁ꯭ꯇꯦꯠ ꯑꯃ ꯆꯥꯎꯈꯠꯍꯟꯕ ꯉꯝꯂꯣꯏ꯫ ꯏꯟꯗꯤꯌꯥꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯤꯠꯌꯦꯡꯗꯤ ꯗꯦꯜꯂꯤꯗꯒꯤ ꯌꯦꯡꯂꯛꯀꯗꯕꯅꯤ꯫ ꯇꯉꯥꯏꯐꯗꯕ ꯁꯦꯟꯐꯝꯁꯨ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗꯒꯤ ꯂꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅ ꯁꯨꯅꯗꯨꯅ ꯂꯩꯔꯒ, ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯗꯨꯅ ꯂꯩꯔꯒ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯍꯧꯅꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯀꯠꯊꯣꯛꯂꯒ ꯊꯕꯛ ꯇꯧꯕ ꯈꯔ ꯆꯪꯏ꯫ ꯃꯅꯤꯄꯨꯔꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯤꯁꯣꯔꯁ ꯋꯥꯠꯇꯕ ꯃꯐꯝ ꯑꯃ ꯁꯦꯝꯒꯠꯂꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯇ ꯊꯕꯛ ꯇꯧꯕ ꯂꯨꯆꯤꯡꯕ ꯆꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯆꯥꯎꯈꯠꯍꯟꯅꯕ ꯃꯤꯠꯌꯦꯡ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯕꯁꯨ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯀꯔꯤ ꯀꯔꯤ ꯐꯪꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯁꯤ꯫ ꯇꯧꯕꯇꯕꯨ ꯑꯆꯪꯕ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯟꯅ ꯁꯦꯝꯗꯕ ꯌꯥꯔꯣꯏ꯫ ꯇꯣꯄꯤꯛ ꯑꯁꯤ ꯇꯥꯏꯇꯜ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯝꯗꯤ ꯆꯥꯎꯈꯠꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯁꯨ ꯏꯟꯀ꯭ꯂꯨꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ꯫ ꯁꯤꯡꯒꯥꯄꯨꯔꯁꯨ ꯂꯤꯗꯔ ꯑꯃꯅ ꯂꯩꯕꯥꯛꯇꯨꯒꯤ ꯁꯁꯇꯦꯅꯦꯟꯁ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯗꯦꯕꯂꯞꯃꯦꯟꯒꯤ ꯐꯤꯜꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯅꯥꯌꯤꯞ ꯕꯨꯀꯦꯂꯦꯅ ꯑꯩꯈꯣꯏꯒꯤ ꯃꯔꯗꯔ ꯀꯦꯄꯤꯇꯦꯜ ꯑꯣꯐ ꯗ ꯋꯥꯔꯜ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯦꯜ ꯁꯜꯚꯥꯗꯣꯔꯒꯤ ꯍꯧꯖꯤꯛ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯣꯏꯔꯤꯕ ꯃꯥꯅ ꯃꯔꯗꯔ ꯀꯦꯄꯤꯇꯦꯜ ꯑꯣꯐ ꯗ ꯋꯥꯔꯜ ꯍꯥꯏꯔꯒ ꯈꯪꯅꯔꯝꯕ ꯑꯦꯜ ꯁꯜꯚꯥꯗꯣꯔꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯁꯨꯞꯅꯒꯤ 2-3ꯒꯤ ꯃꯅꯨꯡꯗ ꯁꯦꯝꯗꯣꯛꯄ ꯉꯝꯂꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯂꯤꯗꯔ ꯑꯃꯈꯛ ꯃꯅꯤꯄꯨꯔꯒꯤꯁꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯨ ꯐꯣꯂꯣ ꯇꯧꯕ ꯉꯝꯒꯅꯤ꯫ ꯍꯣꯏ, ꯍꯥꯔꯗꯁꯤꯞ ꯈꯔꯗꯤ ꯐꯦꯁ ꯇꯧꯕ ꯇꯥꯔꯦ, ꯑꯗꯨꯕꯨ ꯐꯦꯁ ꯇꯧꯔꯤꯕ ꯍꯥꯔꯗꯁꯤꯞ ꯑꯗꯨ ꯋꯥꯔꯗꯤ ꯑꯣꯏꯕ, ꯑꯩꯈꯣꯏꯅ ꯍꯥꯔꯗꯁꯤꯞ ꯑꯗꯨꯕꯨ ꯐꯦꯁ ꯇꯧꯕ ꯃꯇꯝꯗ, ꯐꯣꯂꯣ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯑꯃ ꯐꯪꯒꯗꯕ ꯍꯥꯔꯗꯁꯤꯞꯇꯨꯗꯤ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯐꯝ ꯊꯣꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯁꯝꯑꯞ ꯇꯧꯖꯒꯦ꯫ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯂꯩꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯈꯥꯡꯉꯦꯟꯐꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ MLAꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯦ, ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯂꯒꯦ ꯍꯥꯏꯔꯛꯄ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯈꯥꯡꯉꯦꯟꯐꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯂꯛꯈꯤꯕ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯃꯤꯌꯥꯝꯗꯒꯤ ꯐꯝꯕꯥꯜ ꯂꯥꯟ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯗꯒꯤꯅꯤ꯫ ꯐꯝꯕꯥꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯗꯒꯤꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯁꯦꯝꯅꯕ ꯃꯤꯇꯩ ꯃꯤꯌꯥꯝꯗ ꯄꯥꯛꯇꯛꯅꯕ ꯃꯤꯍꯥꯠ, ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯤ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛ ꯂꯩꯔꯤ꯫ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ NDA ꯒꯣꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯏꯟꯊꯨꯔꯒ PR ꯊꯝꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇꯔꯅ ꯍꯛꯊꯦꯡꯅꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯋꯥꯏ ꯄꯥꯡꯂꯕꯁꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯗꯒꯤ, ꯃꯤꯌꯥꯝ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯉꯝꯗꯅ ꯂꯩꯕꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯄꯥꯡꯒꯜ ꯃꯌꯥꯏ ꯆꯝꯕ ꯑꯣꯏꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯌꯥꯍꯟꯅꯕ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯌꯥꯍꯟꯗ꯭ꯔꯕꯗꯤ ꯁꯨꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯂꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯐꯣꯔꯦꯟꯅꯔ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯇꯧꯗꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯌꯥꯝꯅ ꯈꯨꯠ ꯊꯥꯅꯗꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯗꯦꯖꯤꯛꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯁꯥꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯃꯤꯇꯩꯁꯤꯡꯒꯤ ꯈꯨꯜ ꯅꯠꯇ꯭ꯔꯒ ꯈꯨꯡꯒꯪꯁꯤꯡꯒ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯁꯥꯔꯝꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯄꯥꯛꯇꯛ ꯃꯤꯍꯥꯠ ꯃꯁꯥꯀꯔ ꯆꯠꯊꯕꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤ꯫ ꯑꯗꯨꯕꯨ PR ꯂꯩꯉꯥꯛꯅ ꯃꯩꯇꯩ ꯈꯨꯜꯒꯤ ꯅꯛꯅꯅ ꯂꯩꯕ ꯗꯦꯖꯤꯛꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯍꯥꯡꯗꯣꯛꯈꯤꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯛꯈꯤꯕ ꯂꯩꯔꯦ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯂꯩꯕꯥꯛ ꯑꯁꯤꯒ ꯃꯔꯝ ꯁꯨꯛꯆꯥ ꯆꯥꯗꯅ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯟ ꯆꯠꯊꯕꯒꯤ
ꯊꯧꯔꯥꯡ ꯂꯧꯈꯠꯂꯝꯈꯤꯕ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯝꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯄꯥꯏꯈꯠꯂꯛꯈꯤꯕ ꯊꯧꯔꯥꯡꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯗꯨ ꯂꯧꯈꯠꯂꯝꯈꯤꯕꯅꯣ, ꯁꯨ ꯁꯥꯏꯟ ꯇꯧꯅꯕꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯃꯃꯥꯡꯊꯛꯇ ꯂꯩꯈꯤꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯁꯤꯡꯗ ꯃꯤꯔꯝꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯌꯣꯛꯇꯨꯅ ꯊꯝꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗ ꯐ꯭ꯔꯤ ꯊꯥꯔꯛꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯊꯥꯕ, ꯗ꯭ꯔꯒ ꯁꯨꯡꯕ, ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯇꯨꯅ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯕꯗ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯛꯈꯤꯕꯒꯤ ꯐꯜ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯉꯁꯤ ꯃꯤꯌꯥꯝꯅ ꯂꯥꯟꯒꯤ ꯃꯩꯆꯪ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯂꯝꯕ ꯂꯩꯉꯥꯛꯅ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯅꯥꯔꯀꯣ ꯋꯥꯔꯐꯤꯌꯔ ꯆꯠꯊꯔꯛꯈꯤꯕꯁꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯔꯨꯕꯗꯒꯤ ꯁꯣꯛ 2019ꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯃꯇꯝ ꯆꯥꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯀꯣꯑꯣꯄꯔꯦꯁꯟ ꯊꯝꯈꯤꯗꯕꯗꯒꯤ ꯂꯣꯏ ꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛ ꯑꯣꯏꯔꯛꯈꯤꯕ ꯑꯃꯗꯤ ꯔꯨꯂꯤꯡ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯃꯆꯣꯏ ꯇꯥꯟꯅꯗꯨꯅ ꯂꯨꯆꯤꯡꯕ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯐꯩꯔꯦꯡꯅꯕ ꯁꯛꯇꯝ ꯑꯃ ꯂꯧꯔꯛꯈꯤꯕꯗꯒꯤ ꯄꯤ.ꯑꯥꯔ ꯂꯩꯉꯥꯛ ꯊꯝꯂꯛꯈꯤꯕ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯁꯤꯟꯅꯕ ꯐꯝꯕꯥꯜ ꯂꯥꯟ ꯆꯠꯊꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯝꯕꯗꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯈꯥꯡꯍꯦꯟꯐꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯦ ꯁꯦꯟꯇꯔꯅ ꯈꯜꯂꯛꯄ ꯂꯨꯆꯤꯡꯕꯒꯤ ꯃꯈꯥꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯝꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯩꯔꯤꯕ ꯍꯥꯏꯂꯥꯏꯠ ꯄꯣꯏꯟꯠꯁꯤ ꯃꯅꯤꯄꯨꯔꯗ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯎꯆꯤ ꯃꯈꯨꯟꯗ ꯆꯪꯈꯤꯕ ꯂꯩꯉꯥꯛꯄꯁꯤꯡꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯦ ꯂꯩꯉꯥꯛ ꯁꯦꯝꯖꯔꯒꯦ ꯂꯥꯎꯔꯛꯄꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯄꯦꯟꯒꯗꯒꯦ? ꯃꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒ ꯌꯥꯝ ꯁꯨꯒꯥꯏꯅ ꯃꯀꯨꯞ ꯇꯥꯅ ꯇꯥꯛꯄ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯒꯤ ꯇꯣꯄꯤꯛ ꯑꯃꯅꯤ꯫ ꯃꯁꯤꯅꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯆꯠꯊꯔꯤꯕ ꯁꯤꯅꯔꯤꯑꯣ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯌꯥꯝꯁꯤꯡꯗ ꯁꯨ ꯁꯥꯏꯟ ꯇꯧꯕꯒꯤ ꯑꯦꯖꯦꯟꯗꯥ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯅ ꯀꯣꯏꯁꯟ ꯍꯪꯕꯁꯦ ꯑꯩꯈꯣꯏ ꯇꯣꯏꯅ ꯑꯗꯨꯝ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯩꯇꯩꯒꯤ ꯍꯧꯖꯤꯛ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯁꯦ ꯅꯝꯊꯔꯝꯃꯦ, ꯍꯟꯊꯔꯝꯃꯦ, ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯐꯖꯅ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯤꯠ ꯇꯧꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯊꯣꯠ ꯑꯃ ꯂꯥꯛꯄꯅꯦ꯫ ꯑꯗꯩꯗꯤ ꯅꯥꯒꯥꯒꯤꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯅꯥꯒꯥꯁꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛ ꯗꯦꯕꯂꯞ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯌꯨ.ꯖꯤ ꯒ꯭ꯔꯨꯞꯁꯤꯡꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕ, ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯈꯤꯕ, ꯑꯗꯨꯒ ꯀꯌꯥꯝ ꯀꯨꯏꯔꯕꯩ ꯃꯃꯥꯡꯗꯒꯤ ꯃꯣꯏꯁꯤꯡꯁꯤꯅ ꯀꯔꯝꯕ ꯃꯣꯏꯒꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗ, ꯀꯔꯤ ꯄꯥꯟꯗꯝꯗ ꯃꯣꯏꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯒ꯭ꯔꯨꯞꯁꯤꯡꯁꯤ ꯂꯤꯡꯈꯠꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯑꯥꯏꯗꯤꯌꯥꯗꯤ ꯈꯪꯉꯕꯅꯤ, ꯈꯔ ꯃꯈꯩꯗꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯑꯥꯏꯗꯤꯌꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯑꯃꯨꯛꯁꯨ ꯁꯨ ꯁꯥꯏꯟ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯁꯤꯒꯤꯗꯒꯤ ꯍꯧꯗꯣꯛꯄ, ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯅꯠꯇ꯭ꯔꯒꯅ ꯁꯝ ꯄꯥꯔꯇꯤꯀꯨꯂꯔ ꯏꯟꯇꯔꯦꯁ ꯑꯃꯗ ꯋꯥꯛ ꯇꯧꯕ ꯅꯠꯇꯕ ꯐꯣꯔꯦꯟꯅꯔꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡꯅ ꯄꯨꯜꯂꯒ ꯁꯦꯝꯒꯠꯄ ꯃꯤꯂꯤꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯗꯣꯏꯔꯥ ꯌꯨ.ꯖꯤ ꯒ꯭ꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯁꯦꯡꯕ ꯑꯦꯖꯦꯟꯗꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯗ ꯈꯪꯍꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯒ ꯂꯩꯕ ꯁꯦꯒꯃꯦꯟ ꯈꯔꯗꯤ ꯁꯝꯖꯟꯅꯕ ꯉꯝꯒꯅꯤꯅ ꯈꯜꯂꯤ꯫ And thank you for listening until the end of this editorial column. Hꯌꯦꯡ ꯑꯃꯨꯛ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ, ꯁꯤꯗꯒꯤ ꯍꯦꯟꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ editorial columnꯁꯤꯡ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫